अहनबदे यमना मरुइबा पाव अमा दे थमजगे कदांगबन पार्ट 2 द कुकी मिलिटेंट्सिंगना काप्सिल्लाख्रे खुनगाकबा वॉलंटियर अमा सिरे मोरे वार्ड नंबर 7 द कुकी मिलिटेंट्सिंगना कमांडोसिंगदा नोंगमई काप्सिल्लाख्रे ngasi wangan bapung ahum ga makhairom tabada Imphal West District ke amadi Kangpokpi District ka Lon Naba Lamsang Police Station gi manungsan ba Kadangban Part da Mahadeva Singh da Kuki Kulai Pai Basingna Nongmei Kapsillakhre di mitei gi khulngak pa na ama lekhidre ba khulngak pa adu gi maming ningombam James Elias Nanau sahi kun gataret apok pa Nandesor kawi mayang langjing de gini lekhidre ba James ki apok pa Nandesor sekmai police ta SI oina leibani hairi thaudo ga sigi matang da press na phangba pawgi matung ina James yaw na miyoi khar ga loina na bunker duty ta aduna leibani mahang mapanda thoklak pada hana lumdun leramba Kuki Millitantsingna aduna Nongmei Kapsillakhre pada James ki kamya da Nongmei maru ama panki makoina leiriba mafam adu Kuki singna koisilaga leibana maram oibana asokpa lauthokna ba khona bada matam changki matung da ahen ba security force sing sangsilakpa ga loina na mahak ambulance ta haptu da Jenims tamna pukhalak tuna laikan naki adubu I ka henna chatpa maram oira ga mahak laikan da bangam dana lekhidabani mahak ke asi baksang Jenims ki mokta thamkhre imung manung dagi phangba pawgi matung ina ningombam James gram panchayat mangana pullaga semba village volunteer force ta yawbani haugiba numit kharni gi mamang da khulngak pa yawgani haina mayum dagi thokibani ningombam James haukiba sahi 2016 da matam khara naharol thaudangi pause da yawduna sports journalist oiram ki amarom da ngasi ki thaudok asi ki matang da ngasi kadang bandagi maira pai bi M Ranjan Chanu ko bi amana phongdoki bagi matung ina singkhong singya loijing luya da leiriba mitei khul sing da itatana kugi khulai pai basingna landarak laga misimina thokliba asi lamdam asi da tangdu leita ba hanjilagle haibagi khudamla khudeng thiba taraba mafam sing da combing operation chatharaga Nongmei Kapsillakhre singi mafam sing da kari gi combing operation chathadribano athuba da combing operation chathaduna maral lebising phagatuna sirak pigadabani mafam asida central force sing laina matau kuram na Kuki sing na Nongmei Kapsillakhre bano lengang na athuba matam da meeting sak biu haina su phongdoki amarom da ngasi nungtin Moreh ward number 7 gi forest gate manak ta Moreh police amadi Commandosingda Kuki Millitantsingna basingna Nongmei kapsinduna landarakre loina na Commandosing aduna su handuna Nongmei kaya kapnakre thaudok adu ta misimina asuk apan yawbagi paudi police na phangbang ngamdri press na phangba pawgi matung ina mafam adu da Moreh police commando team amana bulletproof gari amaga loina na leiringai Kuki Millitantsingna bomb ani thatharakpaga loina na Nongmei kapsinduna landarakibani press na phangba thajaba ya pawgi matung ina de Nongmei Kapsillakhre aduda commando person ama makhong da panbadagi Sokle haina thajanari adubu sapsapa paw amadi maming matha khangba ngamdri aduga mathangi update asina CM na kadang bandagi misi yaningda phongdok pagaloina na anoba sahi asidagi scheme taruk hawdokre ngase Imphal West ki kadang banda khulngak pumi ama Kuki singi Nongmei na panduna sikiba thodok adu chief minister na yaningda phongdok kibaga loina na chenaba sing fanaba operation chathakre asigumba thawang asina state asida shanti lakna khona apan bapire haibaga loina na thatore nipan lan namaram oiraga mayum makai leitraba singi yaifana ba sanaroi singi school college imaibel singi oiba yaifa thawrangi scheme sing mathang anoba sahidagi hauragani haina chief minister and birenna phongdokre ngase CM gi secretariat complex ta pangthok paw infam amada paikhat kadaba scheme taruk lauthokladuna scheme asida CM farmer support livelihood scheme masina low lok poloreba matung da labuk sing da hangtuna leibaki horticulture agriculture department gi makhada lomi sing gi senthok le hinnabani CM iman nongthang leima yaifa tengbang scheme asina sahi nifudagi humfugi manung da leibanu pi sing da thada lupa lising manga pigadabani CM school phagaransi 2.0 amadi ahanba college phagaransi high scheme ni CM sports person livelihood guarantee scheme asina sanaba bu pamjaba national amasung international thak yoraba sanaroi sing da skill development gi lengak na senthang piduna maromdom hingna ba scheme ni loina na khungang sing da sanabung amom semgat pani pawgi mifam adu CM na makha taraduna haikibada lan asina maram oiduna mayum makai leitraba singi yum sanaba yum adugi mawong yenglaga lupa lakh manga dagina taret amasung tara pirgani haina lauthokiba adu da sekki hanna leramba yum mawong adu yenglaga lupa lakh tara dagi hengatkani hanba oina college pagaransi haiba scheme asina college amamom de lupa crore aniga makhaigi college infrastructure sing semgat pani haina supangdoki